Miracle Flight 571 crash ki matungda 72 days Karamna hinglakhi hinghoba miyoi khara to Uruguay gi Air Force Flight ni 571 ase 1972 gi October gi tang 13 da passenger ni puraga pai ki bani Flight ase Uruguay gi Montevideo ko mafam dagi Santiago Chile da chatpani adubu phajana pairakpa tanjada pilot adugi maraldagi Andes chingsang marakta baraftana kupsillaba sathikraba chingnung manung thibada hekta phangda mafamda tasinduna crash oiki plane crash oibagi wari di damada lei adubu masigi plane crash wari asina tonganna miracle ni maramdi maduda yaukeba passenger ni phumuk adudagi mioi 13 khakta hingauki atai di loine siki Madusu 72 days matungda makoi bu rescue taurubani baraf ki ching marakta madugi missing atuna karamna kari charaga hinglakpano masini prithibi gi miyamna ngakdaki base Flight asida crew member manga su yauki aduga passenger na nipuni total miyoi nipu mangani laibak thiraba numit asida pilot ani adudagi co pilot oiriba adugi ming lagui riakawi mana thorami plane ase Andes chingsang pareng Europe tanjasida magi kokta brahma machanki maramti chingsang gi lamdam adugi mathakta leichil nong thana pairi means poor weather ni numit ado co pilot leguarana khanki Curicó ka mafam yore amasung flight ado nem than bagi matam oire tawbagi di Curicó da pudu huel ko ba airport amalayami maduda landing toramlaga hanna paibagi schedule oirami maram di flight aduda rugby sanaroi tarama pansu yauri plus passenger kharaga mafam duda tharam godabani soiro haiba numit ni yorok labada una mit tangki haiba sisu chummi co pilot liguriana Flight ki meter de yang hodraba natraga bram jangki brakhangdi mane Curicó yore hojik flight ase name ta hanba yare khan ki base aran bani maramdi Curicó yogadaba 70 km wadami 70 km wad dengai name thakibana flight ase chingmai amada thomjin ki amasung sit laga tasin ki flight ki masa ani amadi mamai gi portion ado kaiduna satki loina na chingi lokungda phujin ki tuna baraf marakta yeshin ki Khudak the crew ahum amadi passenger mapan thawai thaki plane crash oire passenger kayama sokle seat na chappa khong tekpa khut tekpa yanglen tekpa adugi sumathakta ing banangam khai leitraba makhoi kharasu nong nini hinglam laga sina bahauki flight asina thengjiliba ching adugi awangba 3570 meter ni aduga masi Argentina gi area da tai Chile gina border manak haibatare Plane ase crash oibagi pautar bagi matungda rescue operation gi damak sem sai helicopter thai adubu mafam adudabu yaubangamdi maramdi mafam aduda thana kuptuna lairaba angauba machugi baraftagi pumphun phunna marai tana kakhat ekliba leichil nongphai maraktu da helicopter yoba sukya yaramti Madugi sumathakta khongi mising na kadai da karamba mafam da laibano khangdabana changba chatpa yakidi numit hauki amarom da accident ta yaukraba mising anaba khangba ngamdaba chak lamba amadi ingman bana tapna nomagi amam tawduna sirakladuna mioi tarahumdoi amaga su sikre total kuntaruk sikre 45 tagi Laibak thiraba passenger sing adugi laibak na thibagi changdi mafam duda upan wapan sajik horabasu madugi mana masing charaga hingatabani haibe ai adubu madu oiramde manak aduaida karigumba pambi ama haudi kanglup amana kairaba plane adugi manungda alaiba mafi marolga yamsinduna rescue gi missing karamba matamda lakpa yorokpa ngairi but said rescue team su numit nipan ni muk try toramlaga tungda tokirami makoina khalli sathiraba barap ki chinglaktuda loina si kiramlani phare kamdoruni haiduna makoi gi thau mangam pangthokirami condolence tawkirami amaramdana passenger singna mating pangbalak pangairi makoi di yaukiba chana bachinjak singdi numit mari mangani salamgadra kairaba plane adugi akoibada asiba mi sing ine naine taduna leiri yengbuda pukning sokningai oiraba phibam
adugi makoitana khangamgani uramgani nomo tauduna haukibana tha hen kirami rescue gi team di lakpa laikidre amarom da laibak thiraba makoi adugi haksangda saun khak nappa haibadu oisilaki makoina akaiba plane ado chaba horaki haibadi plane adugi rubber seat manung di yauba lasing ni chingba anoba pot saibya ba madu khallaga chaba horaki adubu madu saraga puk thangadra impossible maramasina thaudok asibu prithibi gi miyamna kaudabagi wani asumna tha anigi nakya phajilaki aeroplane da rubber lasing bu kayam sadoriba adugi su mathakta asuk ingraba baraf ki isingdo karamna thakna leigani makoi gi saktam asi basing na haugalakpa mi singi mowong do hek malaki makoi gi maru apang siduna taduna leiri basing ato baraf ta leibani na pumlamde amarom da saklamba amarom da chaningai leitaba maisu makoi gi khutta yaudaba maramasina hingbagi damak asi basing adugi haksang chaba tarami makoi gi friends sing adugi haksang chaba tarami tha ani farak labasita mafam duda weather fagalaki spring changbagi matam moiraki nong sit walaki total min nipu manga adudagi tara taruk khakta mangaire makoi asigi maraktagi nanda peroda amadi roberto geresa koba ani kakna thauna phana chingsang parengka duna samduna lakpa hoki makoi gi haksang da ching chatpagi khulai amate oramdi makoi anina numit tarani changna 4650 meter gi ching lambi gi awang anem samduna laklaga kumtharaki aduga 61 kilometer khong na chingya dalaki asumna makoi ani gi mateng dagi mi sing thengnaroduna Mautuda lehoba missing ase tung the rescue tokibani maramasina Angakpa plane crash accident survive asigi wari ase PTB sin thuda linaki asisu linari masi 1972 gi October gi tang tarahum doida thokiba real wari ni miracle survive ni mioi base hingbagi da makwan hotnarabati asum hingba abra kaino. So thanks for watching. Please subscribe the channel.